Hi ma'am, ngасꯤꯗꯤ ꯑꯩ ꯉꯥ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯁꯤꯗꯩꯁꯤꯗ ꯉꯥ ꯂꯩꯔꯦ. ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯑꯂꯨ ꯂꯩꯔꯦ, ꯍꯋꯥꯏ ꯊꯔꯥꯛ ꯂꯩꯔꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯖꯔꯦ, ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯂꯩꯖꯔꯦ. ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯖꯤꯔꯥꯒ ꯍꯤꯡꯒ ꯇꯛꯈꯥꯏꯔꯒ ꯍꯥꯏꯗꯤ ꯊꯤꯠꯂꯒ ꯊꯝꯖꯔꯦ. ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯇꯥꯔꯗ ꯑꯣꯏꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯒꯦ. ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯧꯖꯤꯛꯀꯤ ꯊꯤꯠꯄ ꯖꯤꯔꯥꯒ ꯍꯤꯡꯒ ꯊꯤꯠꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯍꯩꯖꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ. ꯑꯗꯨꯒ ꯆꯅꯝ ꯁꯤꯡ ꯁꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ. ꯑꯗꯨꯒ ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ. ꯑꯗꯨ ꯉꯥꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯒꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ. ꯑꯗꯨꯒ ꯁꯤꯁꯦ ꯍꯣꯔꯦꯟ ꯉꯥꯍꯤꯡ ꯅꯝꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯉꯥꯔꯤ ꯑꯃ ꯊꯥꯛꯆꯒꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯒꯤ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯑꯣꯠꯄꯤꯔꯅꯤ. ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯆꯨ ꯊꯥꯛꯆꯔꯒꯦ. ꯑꯗꯨꯒ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯔ ꯑꯃ ꯍꯥꯞꯆꯔꯒꯦ. ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯦ. ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯧꯍꯜꯂꯒ ꯊꯝꯕꯗꯣ ꯑꯣꯏꯅ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯁꯧꯍꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏ ꯍꯥꯏꯗꯤ ꯁꯧꯍꯜꯂꯕ ꯊꯥꯡꯗꯕ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯛ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯥꯎ ꯍꯩꯔꯀꯥꯟꯗ ꯁꯦ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯊꯥꯡꯗꯔꯝꯗꯥꯏꯗ ꯍꯥꯏꯗꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯑꯃ ꯍꯥꯞꯆꯈꯔꯦ. ꯑꯗꯨꯒ ꯒꯔꯝ ꯃꯁꯂꯥ ꯁꯤꯡꯁꯦ ꯍꯥꯞꯆꯔꯦ. ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯣꯛ ꯇꯧꯕꯒꯤ ꯊꯝꯖꯔꯦ ꯃꯁꯇꯥꯔꯗ ꯑꯣꯏꯜ ꯈꯔ ꯁꯤꯖꯤꯟꯅꯖꯔꯦ. ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡꯁꯤꯡꯁꯦ ꯑꯃꯨꯛ ꯉꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯉꯥ ꯊꯣꯡꯕꯗꯨꯗ ꯍꯩꯖꯤꯟꯗꯣꯏꯅꯦ. ꯑꯗꯣ ꯍꯩꯖꯤꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯥ ꯊꯣꯡꯕꯁꯦ ꯍꯦꯟꯅ ꯃꯍꯥꯎ ꯑꯣꯏꯅꯝꯕ ꯍꯦꯟꯅ ꯍꯥꯎꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯔꯣ. ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. Bye bye. Thank you.